Houthi movement hai ba se Yemen da leba tribe amagi maming ni matu de lawra ko Houthi movement thokam Houthi movement hai ba chi solisum na on mawtra gi matam adoi da ahan boy ne tholaki bani makoi sing de believing youth aina da ahan ma tholak bani makoi believing youth ki mathodi kari nu ha bum sanda makoi ni school sing am jung lei de club site organization school link kat ba am jung summer camp to ba kari gi dam ka summer camp to ri banu ha ba tar bi makoi nan lei de ba ko Yemen gi culture Yemen gi value Yemen gi civilization jing se maru wena based on zaidi teaching da zaidi har ba se sia Islam gi branch amani ko masigi makoi gi value sing the best or ba link kan lakhi bane ba karam ba believing ase masigi luching ba se kanano eram ha de husial alu thina 1992 dagi 1994 ko ram masigi makha tara point 1992 dagi link kan lakhi ba believing youth ase masigi makha tara point 1994 da gari husial alu thina Houthi movement an link kan lakho ko Houthi movement ha ba sigi atop mugi masi tribal maming ni aduga masigi official maming de ansarullah ha ko ha ba di helper of Allah ha ba di Allah gi mating pang ba kangbu madugin 1994 da makoi tor ibasi kari no ahan makoi se kari non balance movement oin tor ko kanagi mayokta torong ge heptar gadi matam dugi leiri ba Ali Saleh gi government ni corrupt oira bhaibati senja thumja tawba amasung America gi mayokta amasung Saudi Arabia na papet oiba Ali Abdullah Saleh gi government da makoi singa se ahan badadi demonstration torom bhaibati miyam sing to santi oina yaning da bu fungdu lameba adubu masigi matung sahi taragi matung Houthi movement 2004 gi matamda makogi leader Hussein al-Houthi hai ba se karina Ali Abdullah Saleh gi government 2004 da sana da makoina protest ama tawbudu da protest ama tarom sana gi masjid mosque ama da madugi retaliation oina Ali Abdullah Saleh gi government na mahakase hat kho matung da gi makoi da leiriba Houthi gi la members sing ase mioi sing ase na kari do bo rakre balance hinsa gi oiba resistance movement kulai paraga nongmai paraga lan rokko ko masigi matung tara koina makoina ahano mai pak por khribi karam matam da no prithvi gi oina chakhang bor khribi sai ta gadi 2011 gi matam da abadi 2011 gi matam ase Arab world gi oina Arab Spring thula ko maru oina MENA region da habadi Middle East North Africa region thing ase hari ba country kun tra si makhata na ka deroba Arab Spring gaina thula ko Arab Spring si do khwai gi maru eber rol rok ba se maside Yemen gi Houthi so amane ba masigi tangkak ase da gi dawkre makoina ahan bada Yemen na makoi so Houthi movement asna Arab Spring de Yemen da participate tarom masida makoina khwaitagi khudong cha phangki ba se karin ha matam de Yemen da makoina Arab Spring gi participate taw ba se gi thai kui den ha ba 11 November 2011 da makoina ahan boina makogi leiri ba state ama makogi na government hai ko hai ba chada amasung Al Zawad hai ba se 11 November da moina capture tarom ba adugo khwaitagi angak pa moina matam du gi leiri ba makogi government ha international UN da recognize tor government ado madu capital city or ba sana asna ke daw phya kan 20 January 2015 have within the short period of time ko makoina yam ateno matam na makoina capital sana ase conquer tawre masigi matung da kari tawro khra ba gadi matam du gi legal be international recognize tawri ba UN na recognize tor amasung Arab Israel amasung US Israel aduga Saudi Arabia ge puppet government ase makoina overthrow taw habidi into kre aduga makoigi oiba revolutionary government ama lakre ko kana gi best Houthi gi teaching makhada Arab Spring da athu matam da makoina almost 70% of Yemen gi saruk sam da saruk humdra maru oina North Yemen na se masida makoina loina ma control taromega masigi matung tarap da kaidaw tar habitar 2015 da Saudi amasung Saudi Bahrain Kuwait Qatar amasung US ki luching makhada Saudi na luching bo eraga haiba country sing je apun bo oina Saudi na luching ga Yemen gi Houthi movement asida coalition strike the war at the lam taba lanjang hore ba aeroplane se laga mission sinarga amasung strike kari aeroplane gi strike to bo hore kreba masigi hari ba se 2015 dagina 2019 photo tawe habati misi sarona chahi manga bune hari ba lan nasida kana ngam ki pun haftar gadi Houthi movement Houthi ki kambu habati Yemen gi Houthi kambu se ngam kreba habati Saudi led coalition government ase Saudi led coalition government amasung strike ase mai kiwa pikre Houthi na masi ahan bu Houthi ki first Houthi na makogi leiriba puppet government adu mai kiwa pikre ani subata Saudi led coalition government ase mai kiwa pikre ba aduga housing ahum suba oina makoina Saudi ki 2019 dagi de amuka adugi matungda Saudi ga yana diplomatic relation thamna bagi damakta Houthi gi representative di mihut sing ase Saudi gi namda makoina diplomatic wari sana bagi damakta laeba habedi makoi ga good relation thamakhreba kari gi damakta Saudi na landu ngam kitre amuso makoi withdraw tawre bharba coalition gi bombardment asidagi adugi matung tarpada Houthi ase koina prithvi da khangdar ase karam matam habeta ga makoina ujuke Palestine gi Israel gi settlement sing na hujik Palestine de occupy tawriba am genocide tawriba ase masida makoina yamna forefront da thola aga ahan bu oina atopa country sing dagi
rocket captain ho ko missile attack to ko hork ba se amasung red sea da lakri ba se masida ne miyam na huthi movement ase huthi je kanano ansarullah kanano yaman da kari dori makogi role ha se prithvi na masak khang bo hork ba se